ꯏꯆꯦ ꯇꯃꯨꯕꯨ ꯀꯗꯣꯝ ꯆꯠꯊꯣꯛꯈꯤꯒꯦ? ꯀꯩꯊꯦꯜꯗ ꯄꯣꯠ ꯂꯩꯕ ꯆꯠꯈꯤ. ꯀ꯭ꯋꯥ ꯑꯝꯇ ꯄꯤꯔꯣ. ꯖꯔꯗꯥꯔꯥ ꯁꯥꯗꯥꯔꯥ? ꯖꯔꯗꯥꯅꯦ. ꯁꯥꯔ ꯑꯣꯏꯅ ꯄꯤꯔꯣ. ꯀ꯭ꯋꯥꯗꯨꯕꯨ ꯁꯤꯗ ꯂꯩ. ꯁꯤꯗ ꯂꯩꯖꯔꯦ. 그래. 수누그도 저라도 그렇게 쓸어. 나한테 나한테 그 관지를 판다 어디에? 시트는 이거 잘 들는 거. 많이. 그러니 왜런 거니 걸리니? 사고 너는 많아 그러니. 나하고도 붙과시 야 뭐해? 그래 이게 시얼디 피드로 수야 하는 것도 살게 거. 그러니 이게 시디야. 하이하이나 삭크리니. 따도부 그다이도 레이버노. 아이고 강답을 잘 알아. 하기 때문이다. 빼샤삐니다. 쎄쎄. 꽝 답을 싸버기고 잠시 비가 붙어올라던. 시디 아수이번 레이티 뭐 한나봐. 말씀하고 아이 뭐 뛰기고. 아이 불가오시고. 아수이 그게 하고 잘라. 잠시 비. 양태 비. 따라서 빈디야왜? 하나 파리가 제일 많지다. 뭐가서 비서 담아도 야올 뻔이. 그리고 나는 뭐 따라서 비위에 붙어래 있으나. 자, 마시다 하려고 뭐. 수업 야구 들어가서 활동도 수야하다. 여기 같이 되기 때문에 아이수 능이 크딩이 나동네. 나시기 맞담시다. 남수 해를 먹고. 시기는 빠세. 또 나이나 기대. 마기 셀러시다 빨빨 반복하기. 셀시다 레이저래. 꽝도 비벼. 야니? 아이기서 주렁도 비벼. 야니? 자, 수업 벌에 들어가 수업 보내. chân được. 시기는 빠시네. 그이나 쏘는 신두나 레이시고. 혹시 파버 서트니. 과사디 꼬에 서키게서 하이디에. पैसा जेबो यावनो मपुंगा पुथोक्लादन पैसा यामना पायाबो उलिबा हाइदो मार बेमा नुसिथवा इमा नंग ngasi nungda wairamse dukan se ngakta phamamdaba yadeko ima kaithendagi ensang napi khara leirukhige hoi khadi thuro koina hoi thuna lakani da 네 저라 아니 그것도 필요고 katha yawadra ibunga hoi yahon biroine 요비 ngawle badi khara apioine longpan hapura kari hapsige hoi ne longpaloine he hapiro 아이기디 kan sunu mana deine dada kati ya hoi 아이디 슈파리도 카라가 하피어 포도이네 ine ine ni sa sibo masak phajaya na ulibra na taga laitingi khilibro sibo ma chu kwa si tap khara yaol di phadawni hoine ini na tap kwa dagi na sa nu pis na tap na yam hini bo habo saksinsi ini kwa ji sikideda ai si de ni masu kan khadaidu 아니 파 마밍 샷도 kadaidu mu khangdini sanu pis phajta mas mol 마마 다니 되는 데부터 근데 다시 말 하디로라 근데 팔로가 이행라다 아니 이거 이제 살 niya nasa si ko ta jarodna aigi sanu pisi buro o thajarabane logjaro ni yidine pura ya bine ma aduna ne ko mo chana ri chi 자 warabu ya deko koi nega koi ga di yam koi na de aduna sum phagi pangtong tong na banida phagini aduna bu hinjin do hai bata yaw labdi chinna sum phagi tong labdi wa ngang da be khar khadi phanasida koi ma sidu manga wa ngang da be khar ka phabiyo ine de koi mo jege yawro ibungo tamua kwa mata sage se na isi belaya ije nang yang thung si ni bo karigiya kaido bai si dorino ni bu pa ek si ba yabra ni bi ma si da di kaino nupi na bo zada to yang sa sila da bo kaido bai si roi dorino na ti sa khau do bo yara roi ni si nang bo zada nga ta ngai ra mani ne sor hon ba phau ba zada manam nga ta na ma mani ye
ꯏꯆꯦꯅ ꯅꯣꯡꯃꯗ ꯆꯥꯔꯤꯕ ꯀ꯭ꯋꯥꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯤꯌꯦ ꯅꯪꯗꯤꯅ ꯑꯩꯅ ꯆꯥꯔꯤꯕꯁꯤꯗꯒꯤ ꯅꯪꯅꯅꯦ ꯗꯕꯟꯗ ꯍꯦꯜꯂꯝꯒꯅꯤꯕꯨ ꯏꯕꯦꯝꯃ ꯀꯗꯥꯏꯗꯩꯅꯣꯗ ꯏꯆꯦ ꯑꯩꯅ ꯆꯥꯔꯤꯁꯤꯗꯤ ꯅꯣꯡꯃꯗ 3ꯂꯛ ꯈꯛꯇꯅꯦ ꯑꯌꯨꯛꯇ ꯑꯃ ꯑꯌꯨꯛ ꯆꯥꯛꯆꯥ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯑꯃ ꯅꯨꯡꯗꯥꯡ ꯆꯥꯛꯆꯥ ꯇꯣꯛꯑꯕ ꯃꯇꯨꯡꯗ ꯑꯃ 3 ꯈꯛꯇꯅꯤ ꯑꯗꯣ ꯏꯆꯦꯗꯤ ꯅꯣꯡꯃꯗ ꯀ꯭ꯋꯥ ꯃꯇꯞ 8, 9, 10 ꯆꯥꯔꯤꯅꯤꯗ ꯑꯩꯕꯨꯗꯤ ꯐꯩꯌꯦ ꯑꯩꯗꯤ ꯀ꯭ꯋꯥ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ ꯅꯪꯗꯤ ꯖꯔꯗꯥ ꯆꯥꯕꯗ ꯅꯠꯇꯦꯗꯣ ꯆꯨꯔꯨꯞꯁꯨ ꯊꯛꯏꯕ ꯆꯨꯔꯨꯞꯇꯕꯨ ꯅꯠꯇꯦꯗ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ ꯅꯪꯒꯤ ꯃꯇꯧꯁꯤꯗꯤꯅꯦ ꯕꯦꯝꯃ ꯅꯪꯒꯤ ꯍꯩꯅꯕꯤꯁꯦ ꯅꯨꯄꯥ ꯐꯥꯎꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯏꯆꯦꯗꯤ ꯑꯩꯉꯣꯟꯗ ꯍꯩꯅꯕꯤ ꯑꯃꯠꯇ ꯍꯦꯛ ꯊꯝꯗꯦ ꯁꯦ ꯏꯆꯦ ꯀ꯭ꯋꯥ ꯆꯥꯔꯣꯏ ꯍꯥꯏꯁꯨ ꯉꯝꯃꯤꯗꯣ ꯆꯨꯔꯨꯞ ꯊꯛꯑꯣꯏ ꯍꯥꯏꯁꯨ ꯉꯝꯃꯤ ꯏꯆꯦꯅ ꯍꯥꯏꯔꯤꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯃꯊꯥ ꯁꯥꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯕꯩ ꯋꯥꯅꯤ ꯐꯥꯗꯣꯛꯀꯤ ꯅꯠꯇꯦꯅꯦ ꯅꯤꯁꯥꯁꯦ ꯁꯤꯕꯨ ꯁꯨꯡꯁꯤ ꯁꯤꯖꯤꯟꯅꯕꯤꯔꯅꯨ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕ ꯅꯤꯁꯥꯕꯟꯒꯤꯅꯦ ꯃꯦꯝꯕꯔꯁꯨ ꯑꯣꯏꯁꯤꯜꯂꯦ ꯌꯣꯟꯁꯨ ꯌꯣꯟꯁꯤꯜꯂꯦ ꯑꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯁꯥꯁꯨ ꯐꯅ ꯅꯍꯥ ꯑꯣꯏꯔꯤ ꯅꯆꯥꯅꯨꯄꯤꯒ ꯅꯪꯒꯅꯦ ꯐꯝꯃꯤꯟꯅꯕꯗꯕꯨ ꯅꯃꯥꯟꯅꯕꯤꯕꯨ ꯃꯥꯜꯂꯤꯅꯦ ꯐꯤꯀ ꯏꯟꯇꯅ ꯆꯠꯂꯕꯗꯤ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯀꯦꯕꯣꯜꯂꯣ ꯃꯥꯜꯂꯤꯕ ꯄꯥꯈꯪꯅꯀ ꯏꯅꯔꯛꯀꯗꯧꯔꯤꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥ ꯑꯣꯏꯖꯔꯤ ꯄꯣꯠꯅꯤ ꯀꯩꯅꯣ ꯏꯆꯦ ꯍꯣꯏꯅꯦ ꯅꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯑꯍꯟ ꯃꯥꯜꯂꯕ꯭ꯔꯣ ꯃꯥꯟꯗꯦ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯍꯧꯖꯤꯛꯐꯥꯎ ꯂꯩꯁꯥꯕꯤ ꯀꯦꯠ ꯂꯥꯎꯅ ꯑꯣꯏꯕ ꯌꯥꯔꯤꯖꯥꯠꯅꯤ ꯆꯍꯤ 39, 38 ꯁꯨꯔꯕ ꯂꯩꯁꯥꯕꯤ ꯑꯉꯛꯄ ꯐꯪꯅ ꯂꯩꯔꯤ ꯄꯣꯠꯅꯤ ꯀꯩꯅꯣ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯋꯥꯡꯂꯣꯝꯒꯤ ꯃꯦꯝꯇꯣꯝꯕꯤꯗꯣ ꯂꯨꯍꯣꯡꯈ꯭ꯔꯤꯗꯨꯗꯤ ꯃꯁꯥꯒꯤ ꯆꯍꯤ 38 ꯁꯨꯕꯗ ꯃꯦꯝꯇꯣꯝꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 2 ꯍꯜꯂꯤꯅꯤ ꯈꯪꯉꯕꯣ ꯑꯩꯗꯤ ꯏꯁꯥꯒꯤ ꯆꯍꯤ 13 ꯁꯨꯕꯗ ꯌꯨꯝ ꯄꯥꯜꯂꯒ ꯑꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯗꯧꯅ ꯇꯧꯔꯤꯕ ꯈꯪꯗꯦꯗ ꯏꯆꯦ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯄꯦꯟꯗꯦꯗ ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯍꯦꯔꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯅꯥꯎꯁꯤꯗꯤ ꯉꯥꯏꯈꯣꯟꯍꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯣ ꯅꯤꯁꯥꯕꯟꯒꯤ ꯃꯤꯇꯤꯡ ꯂꯩ ꯍꯥꯏꯗꯨꯅꯅꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨ ꯊꯦꯡꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯍꯣꯔꯦꯟ ꯄꯨꯡ 9 ꯇꯥꯕꯗꯅꯦ ꯊꯣꯛꯂꯛꯇꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯩ ꯁꯣꯏꯗꯅ ꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ ꯏꯆꯦ ꯑꯩꯈꯣꯏꯗꯤ 12 ꯀ꯭ꯂꯥꯁꯀꯤ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯂꯦ ꯑꯩ ꯄꯥꯁ ꯇꯧꯔꯦ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯑꯋꯣꯏꯕꯔꯣ ꯑꯁꯦꯡꯕ ꯐꯔꯦꯗ ꯏꯕꯦꯝꯃ ꯑꯗꯣ ꯌꯦꯡꯉꯣ ꯍꯟꯗꯛꯇꯤ ꯅꯪ ꯃꯈꯥ ꯇꯝꯃꯨꯔꯅꯨ ꯊꯕꯛ ꯇꯧꯔꯣ ꯀꯣ ꯏꯃꯥꯅ ꯆꯦꯟꯗꯨꯅ ꯏꯆꯥꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯋꯥꯅꯣꯝꯒꯅꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯦꯛ ꯍꯥꯏꯔꯒ ꯊꯕꯛ ꯊꯕꯛ ꯌꯥꯝꯅ ꯄꯥꯝꯅꯗꯤ ꯏꯃꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯣ ꯑꯩꯗꯤ ꯇꯤꯗꯤꯁꯤ ꯇꯝꯈꯤꯅꯤ ꯀꯩꯅꯣ ꯂꯥꯏꯔꯤꯛꯁꯨ ꯇꯝꯅꯤ ꯊꯕꯛꯁꯨ ꯑꯃꯇꯪ ꯑꯣꯏꯍꯧꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯗꯤ ꯃꯤ ꯑꯣꯏꯔꯔꯣꯏꯅꯦ ꯑꯩꯈꯣꯏꯕꯨ ꯌꯦꯡꯉꯣꯏ ꯑꯩꯒ ꯈꯪꯅꯕ ꯗꯥꯏꯔꯦꯛꯇꯔꯗꯣ ꯑꯗꯨꯅ ꯅꯪꯕꯨ ꯊꯕꯛ ꯑꯃ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯍꯟꯗꯛꯀꯤ ꯊꯕꯛ ꯀꯧꯔꯛꯄꯗꯗꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯄꯤꯖꯔꯨꯗ꯭ꯔꯁꯨ ꯁꯣꯏꯗꯅ ꯂꯦꯝꯅ ꯍꯦꯛꯇ ꯐꯪꯒꯗꯧꯔꯤꯅꯦ ꯐꯪꯒꯅꯤꯍꯦ ꯍꯧꯖꯤꯛꯀꯥꯟꯒꯤꯊꯕꯛꯁꯤꯗꯤ lupa 1,000,000ꯗꯒꯤꯅ 1,500,000 ꯐꯥꯎꯕ ꯄꯤꯖꯅꯔꯕꯅꯦ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛ ꯑꯃ ꯋꯥꯅꯣꯝꯕꯒꯤ ꯈꯪꯉꯕ ꯑꯗꯨ ꯌꯥꯟꯕ ꯁꯦꯟꯐꯝꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯃꯪꯗ ꯐꯥꯎ ꯎꯔꯔꯣꯏꯗꯝꯅꯤ ꯑꯗꯨꯒꯨꯝꯕ ꯁꯦꯟꯐꯝꯗꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯇꯧꯗꯕ ꯇꯥꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯇꯝꯈꯤꯒꯦ ꯍꯥꯏꯔꯤꯁꯦ ꯍꯩ ꯑꯄꯪꯕꯤ ꯁꯦꯜꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯂꯨꯔꯤꯕꯗꯤ ꯁꯪꯒꯅꯤꯅꯦ ꯁꯪꯒ ꯁꯦꯜ ꯂꯩꯖꯗ꯭ꯔꯕꯁꯨ ꯅꯃꯥ ꯑꯩ ꯁꯪꯒ ꯁꯨꯛ ꯌꯥꯝ ꯆꯥꯎꯔꯤꯁꯤꯗꯤ ꯍꯦ ꯑꯩꯕꯨ ꯇꯔꯥꯏꯕꯤ ꯅꯨꯄꯤꯔꯣ ꯍꯥ ꯏꯆꯥꯕꯨ ꯊꯕꯛ ꯁꯣꯏꯗꯅ ꯇꯧꯍꯟꯒꯦ ꯁꯣꯏꯗꯅ ꯊꯕꯛ ꯐꯪꯒꯅꯤ 와삭게 해 사이따나 핵 사키 오이사노세 까나데세 이마 ngaadum layruge insang hauna sa thoksinga sidi isa parikha pass tawbagi yengoi ai bazar da haigatluge nang dukan se ngan tana lonsilamo nang tholong silaga ne yumda sangamo ko hoi ima na hairisibu aibu thabak tawrasirane hoida fareda ima na haibasida aisu yarage wasu wamankhre khoi gi punchise pan dukan masa amatang tekli imana phambasinadi hoiba ya pot nateda aina thabak tawradi imasu dukan wana phambadu phamalaro nungaina pathaduna lehelani tubu luribadi thabak sibu pak hek phangada misingdi nongmagi angakpa phangna hingalakli ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯊꯕꯛ ꯐꯪꯗꯕꯒꯤ ꯈꯣꯜꯂꯥꯎ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ
पैसा याउदना थबक अमा हेक्ता फंगबा हाइबसिबु थाबु थाजद्रेदा लुपा लाख अमा अनि पाइद्रबदी LDC नत्रगा मानव थाके फम फंगदे असुक याम सेनफमदी अखोइगी इमुंगदा लैते अदुबु इमानदी हारि थबक सोइदना फंगनी थोइबा चे नंग हंदक्ति इराक लाखिद्रे कैदौरे अखोइगासी काव कावबी खरा मालेदा कदाइदि कावगदगिनि से साबा तुम्बा चटपा इसेदा सुम निंगसिंगदुना लैरबने अवोइबरो अवोइबगिनि एखो आइना ngasi लाइबसे नहानगे इसेना पियो हाइबा सेनफमदो पिगे हाइदना लाइबनि लुपा लिसिंग अनिदो यावरा अबोदुबो अइदी सेनफमदो हाइरुबदेगी कीदना लोट खरबोय ननिंगरे अइबो मिकी थिदोना खलुरबलो पैसादो पोरे यावरे से क्वा चाउसे कइनो मनंगदो चंगगा फमु लाउदना मपानदगा चाक लेक्तना सुम लैरिदुबो चंगके मसिगी नुपासी नानु ममा लाकपदनी आई थंदा दुकान फमनेदा ममित मनाकासी इंगांगाविनी फरंगदब मिदा मांदी मरम चसुमलमोय नमितुदा माना दुकान ममांगदा सुरु सुरु नैसंदुना लैबदो अस आइदी ओतों हैनखिरे दुकान मनिदा चललेनी ऐते समोगदा पासे हैनखिरे सिनायंदा पलप पलप हेग येंगलदा करी थु हाइना येंगजा सारी इमा कैदौरे ऐ संख्रगे से हे यंगोय से केतली से पाइसंग्रो से इसिंग अमते याउद्रे ना होरेन अमुक थोरपदने इसिंग दो खरा पुथोरउको आई चंगे को मनुंगदा चंगो याइये से पैसादो हांगतो पैसलो लौ तारेने लौदुदी कइनो सोइदना सिंगनिदा पाखतकनो कइनोने आइबो पैसा लौबा लाकम ताहलिसु कइनो आइदी पीबा लाकने अदो हजिपु पोट खरा पाइबा यागद्रो तमिलायो ngasi ngarang se irang yang kalle अखोई स्वाइगी मैरा पाइबी इमा इबेल सिंसे खोइरेन मसा पाइनरबनी ngarang da ngai ri ne khoi le kai gi chaubi do khongoi na khiba yu liter 30 mayum dagi phabagi ne ye riyeng do ai di ni sabon gi member su oi ri ba aduga kari gumba ai gi dukan dagi yu leram ba thengna khrati ai di loi sak bai ga mat tayeng na ba jat na te ta khongoi na ba jat ne aduna yam cheksin da ba ya te ba adubu hoji timi tarak ni dana tanja sida chinghodrabdi karam ma tanda chingdeino she लेरबदी अमुतंग का लोंग चिंगोगे कोन वाली सासे बा लेबबदी करिगी लेतदगे से तंखाई से याम थुना लोइसलुको मी लाक्त्रिङै सिदा ग्लास लाइरे से अदो सिदगी बुजिया पैकेट सिगा मारी रगेरो याम फरे अदो इसिंदी अमता लेत्रब्रो इसिंदी लेत्रे हुजिकते इचानुपीना केतली हांगबदो पुसिनख्रिदुदी लौरु चोरो हो यारे फरे इसिंग याउदना होनाबादुनी चे मी लाफ्रियोंको आइने सिदा मरुमदा थाक्सरुसुने समनमदी हेक्ता सातकदो रुजानी हे सतलोइसलुको हंदक मरकसे आई याम पाखलिको dakshi pau kro wat bukum taw yese nangi lehum duri lawdar brochibo nangai lawba mafamdu dagi ne ngasi gi posisu o lambi da po yan toksin khreda na dudia kanadi che smanjum tawdine posit halani atopa mafam amadi lawsiko ai afaba mafam do ai khangi natene aina khallidi pot pire iba miduna natene pot pure iba miduna soidana oigani माई मगुन आई चप चाना खंगे अवांग नंगी सौतोंबीनी अदो कई मत पांद्रब्रो पानबदी पानबा करी हेलनिंग वे वानी ने करी हेलनिंग बरो
Tôi ngasi디 ima leramdena kara chekha se kwani de loge su masai ani dang gapiro 이마도 알아보다 타바마 싹기 kari thawang chakaibo 칸게다 na ai khange bai man chakrido amadi choidon hoyangani amadu haibadi as potuni mi 오오 isa madubo hoji amadda leitraba jala leirabadi ngakta phangkhige ba se 상품 세용다 한두바 그리노 너코이 하이세 에이 밥다디 통지 하나 아무도 항도로 오 만능대 거기 장가가 밥다니 야무데 땅 खाए 걱정이시 너코이세 에이 무시디브라 너세 유연 판단을 칼라브로 그리고 따싱따싱바 하이너 버니 그리노 어직 부로기게 아니로 너 거기 두칸에서 유팡이 하이버기 한번이 펑lâm 저버디 그다이디 야르세 바 도시시 진다 보다나 누나 라우나 코너 누나 미 마망시 양 파지 이비마 능 시투민 레로 야르세 레샤비가 파캉가 라우나 코너 버세 미 마한데 양 파제데 양 미카이 니가니 고 파캉 레샤비 하이버시디 모모노미나 두나 야암나 눅시나나 사나 지나나 와리 사나가담네 좀드라모 야레 링비크로 바 사실로 이네 레트로미나 이누가로 사실 바 그라이 진짜 잘해 이때는 옷이 말이네 제 ngasi디 온통은 나름대다 그리니 민노 서둘러 서와오 레닝비가 말리고 마나나바 호너리버니 말한드라디 까다이데니 웨라데게 아도 난 하이나버도 까마인 떠오라바 야라드로 야르니 제 숙절 쇼이드나 야르니 다이렉터나 하이럭럼니 바샤네 아바복 띵로이도우자니 칸데다 쿠박 남다 쿠두나 융반버세 온톡나 뺀데 이사시다 타박 아마 팡자라디 하이두나 아숙구이버세 라이닝자두나 라이바네 에라 그도 위누시야 또 감나 와칸 한다리도 이코일리시디 아도 한다기시디네 숙셔 쇼이드러버니 미니스터가 하제 논자버기 와 가린다 दरकार लेत्रबजानी छे डाइरेक्टर की पोवाड लेरबनी मानव याबिरबदी यारे अदो पैसा खरदी तिंगदबा यारोइने करिगी पैसा तिंगदैनोने पैसा तिंगदबा हाइबबो साग अमतंग पिजरगा लोरे साग अमा कौबगिबो पैसा क्या तिंगने हाइबगे येलमा अनागबो बोतलमा लोरे साग तुबो कैदोंगै तौसी हाइरिबा याम थुना तौदबा यादिसे अदो युमददी यादे होटेल अमदा होटेलदा होटेलदा कुइने फंगदबगा नतिदा ngayak sangmin thaminarga sakhang maikhangnabi wadani adu hotel duti kadai waida hotel di mafam jagadaba bazar dar karino amai tai reserve toromlage kari nimita hayeng nati hamchit yimja kashanim ta tawsi che nungthilgi pung manga gi daido ai si lobei ta lage yare ko sia soina dabi hoi yadaba yari brani director gi mathwaina bu pelabdine ishagi thabuk to lemna phanggadowne aduna nimitudi se yam kena chaptai mi yeng na yeng do nungsina kethana yeng matai bap tare dune se khange bap ta jare adudi se ai yorge kadai chalamda si kwap sagi kwadi ngasai na na taptuna thamabani si thank you adudi salage bye yare yawiro करी मानो होजे हायरम बतुबो डायरेक्टर गी मथाई पेलहन गतबा यामना केना सटकदबा येंगा यें केथने यें गतबा असिरा नपी ओइ बिनंगी खुलाई असिगी मपाना नुपा सिंबु नमदना नरोकी कोमदा लंगथबा खुदक्ता हात पसुंगंबा
ꯃꯄꯥꯡꯒꯟ ꯀꯜꯂꯕ ꯅꯨꯄꯥ ꯀꯌꯥꯕꯨ ꯁꯣꯟꯈ꯭ꯔꯕꯤ ꯊꯣꯠ ꯅꯧꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯍꯥꯠꯄꯁꯨ ꯉꯝꯕ ꯃꯥꯅꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯗꯥꯏꯔꯦꯛꯇꯔꯕꯨ ꯅꯝꯗꯨꯅ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯂꯒ ꯏꯆꯥꯒꯤ ꯊꯕꯛ ꯁꯣꯏꯗꯅ ꯍꯥꯞꯍꯟꯒꯅꯤ ꯈꯪꯉꯤ ꯅꯪꯅ ꯍꯩꯗꯣꯛꯈꯤꯒꯦꯕ ꯀꯩꯅꯣꯅꯦ ꯃꯁꯤꯡ ꯑꯩꯅ ꯃꯁꯤꯗꯗꯤ ꯇꯧꯕꯤꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛ ꯍꯥꯏꯖꯔꯦ ꯁꯨꯛꯇꯥ ꯇꯥꯕꯤꯗꯕ ꯅꯁꯥꯕꯪꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯃꯥꯏꯗꯤ ꯀꯥꯏꯔꯤꯕ꯭ꯔꯣ ꯃꯌꯥꯝꯅ ꯅꯪꯕꯨ ꯐꯪꯗꯣꯏꯅꯔꯁꯦ ꯐꯔꯦꯁꯦ to'o se yumda ngangnarasi se dukan manungneba dukan manungsida nangna pribi pakhaba mankhai ngangidu min tara phajararoi to'o se namana samuk saunaradi kaidore tamu haima iche kaisu tawdeda kwa chage kwa tapo chahara loire kaidawge iche se kwa se paisadi kona tawge ko bakida agi bakida bu kaya surage boy dong te yenge piro yani se boy sida laire se yengbiro lupa chani yankhai taruk suraba hojiki mari esiga di chani ga umbu cha thamjilo hayang chi pithoro ni bi ma hoida ise ngai khon he tamu nangi dukan se yu manam nami haiduna ne mi ngangngaram ni ko section he bi manang ne saban gi secretary na ne nang ne ko ne yingsin ba ukhrabani oi baro iche ngarang do aromba meeting ama tawi handak ti we ma khangna jana bai mai cha ma ta thira ro phang badandi pirani hairam tawni yu thaklam ba thengnaraga na ne lupa sanga phai yolam ba thengnaraga na lising ama pihan ba haina lipna khabani ko to ani dai che hoida ai upai lemanda duna tawbane hoine sigi thabak se yamna tai chakhidre mi su usittaba hoine madu tokpa phai be ma ngai khon he che ai di kaw bu kaw re ni aina lakli ba se ai khoi le kai gi phanoina ba haiduna cinema se ti show ma lobado madu gi ticket khara yom biu hai ge lakli bani yamde da buk amatani se sida thamage ko ai bi ma bu khara yol hallo ma gi khangna chana ba singda se sida thamlage ko hoi se yengba haiduni adu cinema du bo kari maning kawi haige dil to pagal haibra khanje lakse de dai di bema nusi thoa ima nangbu ticket se khara yolakpa yagadro yani ma imane bisinda amon pikige hoi phare dudi ticket se nang pasel la hoi 아무도 탐들어지 깨더라. 카라 탐마디 파다고. 눈밑 따슬라고 마땀시디네. 아이코디 아무도 야우드르디 라이브 맘들어 보이네. 야드리 헤이붕어. 코일레 가이기 니사반기 누피싱세 타박 얌 파갈레이. 마코이네 타박 파갈락파시 아이코이데디 얌 까이크레다. 너도이네. 마니. 아이기 센톡수 레이따바. 나코이데수 탁바 팡다바. 과 카라 연버시나디 가이동니. 아도이네 ngасidi senungsi thoidu leibu udena kadai jakhiya ma jagoi yam kan thanni lai harabuda jagoi sange jase adudi mangda phamlage yengu tare na yengu kai doge ibungo hoina yengbi ba haibase inegi de laibo yam phakra jani jagoi shaba bu onthokna pakche khani ne masak phajari ba khangde da se nabani gi kwa lai rese yani yani lai harabu kai nang tegi hodayo ne kuidre ngasi marini da ngaire sine sidagi kwa ge paisa do lawiraga hanbiro paisa ga di yam pairi jani dana jam jabi ga putho adana asoro yawo do to bani ne ai asoi baga haningai leite ko hayeng lawro yaro hoji hanbire ka dawni era ai bu thajada duna tawriro noi ga namit khudingi unari sibo fagi tawunida ini na pining matamda pirabasu yaida ini da laibo paisa di ai koi karimta chingnadida
ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯅꯤ ꯉꯁꯤꯅꯤ ꯊꯣꯏꯕꯅ ꯍꯣꯇꯦꯜ ꯑꯃꯗ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯣ ꯑꯩꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯕꯗ ꯊꯣꯏꯕꯅ ꯂꯧꯕ ꯂꯥꯛꯀꯗꯕ ꯏꯃꯥ ꯀꯅꯥꯒꯅꯣ ꯀꯗꯥꯏꯗꯅꯣ ꯆꯥꯛ ꯆꯥꯕ ꯀꯥꯏꯅ ꯁꯣꯜꯂꯤꯗꯨꯕꯣ ꯗꯥꯏꯔꯦꯛꯇꯔꯅ ꯅꯪꯒꯤ ꯊꯕꯛ ꯍꯥꯞꯀꯅꯤ ꯍꯥꯏꯔꯤꯌꯦ ꯄꯩꯁꯥꯒ ꯑꯃꯠꯇ ꯇꯤꯡꯂꯣꯏꯗꯔꯤ ꯏꯕꯦꯝꯃ ꯄꯤꯒꯦ ꯍꯥꯏꯔꯨꯔꯁꯨ ꯃꯥꯅ ꯂꯧ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯤꯅꯤꯗ ꯃꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯅ ꯆꯠꯄ ꯑꯣꯏꯅ ꯀꯔꯤꯒꯤ ꯇꯧꯕꯤꯃꯜꯅꯣꯗ ꯊꯕꯛꯇꯤ ꯄꯥꯡꯁꯨ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯅ ꯀꯅꯥꯅ ꯈꯪꯅꯤ ꯈꯗ꯭ꯔꯛꯇꯨꯝ ꯑꯣꯏꯔꯝꯃꯗꯤ ꯍꯩ ꯈꯗ꯭ꯔꯛ ꯅꯠꯇꯦ ꯃꯅꯨꯡꯗ ꯈꯟꯒꯗꯕ ꯃꯤꯒꯤ ꯃꯃꯤꯡꯁꯤꯡꯗꯣ ꯂꯣꯏꯅ ꯏꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯩꯅ ꯎꯔꯛꯑꯕꯅꯤ ꯃꯤ ꯑꯇꯩꯒꯤꯗꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯃꯝ ꯂꯧꯅꯔꯤꯕꯅꯤ ꯈꯪꯂꯛꯇ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯀꯔꯤꯒꯤ ꯍꯥꯏꯖꯤꯟꯅꯖꯔꯨꯅꯦꯒꯦ 이시 까나가다바 라이러디 이카타바 앙앙다수 하이제가다바니네 빵비 닝티자바 와헤이 와타 파자바 왕앙 콘팜나 치엘피드나 넥바다기 헤나 삭티 라이리바네 아두나 아이수 앙안바 누파시다 하이제드나 닝기 타바 시마땅 오이나나 바이나 호나림니 이 하이링이다 토이바 라불라 이니 이제 이제 우리 뿡마디 뭐 할무 따슬래 ꯆꯠꯄ ꯌꯥꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ 이bunga 아이수 하나 로션도나 라이람니 아이 이탄다 ꯆꯠꯂꯁꯤꯔꯥꯅ ꯈꯜꯂꯝꯃꯝꯅꯦ ꯑꯗ 이bunga 소이ꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯉꯥꯏꯔꯁꯤꯔꯥꯅ ꯁꯨꯝ ꯉꯥꯏꯔꯤꯕ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯀꯨꯇꯔꯁꯤꯗ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯍꯣꯏ ꯑꯗꯨꯅ ꯐꯕ ꯇꯥꯔꯦ ꯑꯗꯨꯗꯤ 이ቤ마 ꯅꯨꯡꯁꯤꯊꯣꯏ ꯌꯦꯡꯉꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎ ꯅꯪ ꯗꯨꯀꯥꯟ ꯁꯣ ꯂꯣꯜꯂꯝꯒꯅꯨ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯊꯦꯡꯉꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩꯗꯤ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩꯗꯤ ꯆꯠꯄꯤꯔꯅꯨ ꯍꯥꯏꯔꯝꯅꯤ ꯍꯩ ꯊꯦꯡꯉꯛꯑꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤꯌꯦ ꯆꯠꯂꯁꯤ ꯏꯕꯨꯡꯉꯣ ꯑꯧ ꯐꯔꯦꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯨꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯄꯥꯕꯗ ꯍꯩ ꯃꯌꯥꯝ ꯄꯥꯏꯁꯤꯜꯂꯛꯄꯗꯧꯅ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯇꯩ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯄꯥꯟ ꯗꯨꯀꯥꯟ ꯃꯌꯥꯝꯁꯤꯗꯗꯤ ꯆꯪꯗꯗꯨꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟꯁꯤꯗ ꯍꯦꯛꯇ ꯌꯨꯝꯁꯤꯜꯂꯛꯄ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯕꯗ ꯄꯨꯡꯈꯥꯏ ꯑꯃꯃꯝ ꯂꯦꯞꯇꯨꯅ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯁꯤꯗꯤ 이마수 ꯂꯩꯇꯕꯅꯤ나 ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯣꯏ ꯊꯣꯡ ꯂꯣꯟꯁꯤꯟꯍꯧꯕꯅ ꯐꯕꯇꯥꯏ ꯃꯤ ꯌꯨꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯚꯥꯏ ꯊꯣꯛꯂꯛꯈꯤꯗꯣꯏꯅꯦ ꯀꯩꯗꯧꯔꯦ ꯅꯨꯡꯁꯤꯊꯣꯏ ꯉꯟꯇꯥꯅ ꯊꯣꯡ ꯂꯣꯟꯗꯩ ꯇꯧꯔꯤꯗꯨꯕꯣ ꯉꯥꯏꯈꯣꯅꯦ ꯀ꯭ꯋꯥ ꯆꯥꯈꯤꯒꯦꯅꯦ ꯑꯩꯈꯣꯏ ꯀꯨꯏꯅꯒ ꯂꯦꯞꯄꯣꯏꯗ ꯀꯩꯒꯤ ꯏꯆꯥ ꯅꯨꯡꯁꯤꯊꯣꯏꯁꯤ ꯍꯟꯗꯛ ꯃꯔꯛꯇꯤ ꯆꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯏ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯂꯤꯗꯨꯕꯣ ꯅꯠꯇꯦ ꯅꯍꯥꯛ ꯊꯕꯛ ꯑꯃ ꯐꯪꯗꯧꯔꯦ ꯍꯥꯏꯒꯨꯝ ꯇꯧꯏ ꯑꯗꯨꯅꯔꯣ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣꯗ ꯀꯅꯥ ꯍꯥꯏꯅꯤꯒꯤꯅꯦ ꯅꯣꯏ ꯏꯃꯥꯅ ꯍꯥꯏ ꯅꯠꯇꯅ ꯍꯥꯏꯖꯤꯟꯅꯔꯤꯅꯤꯗ ꯀꯗꯥꯏꯗꯒꯤ ꯊꯕꯛꯅꯣ ꯑꯩꯈꯣꯏꯒꯨꯝꯕꯅꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯊꯕꯛꯀꯤ ꯑꯁꯥꯒ ꯇꯧꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯇꯁꯨ ꯂꯩꯕꯅꯤꯗ ꯂꯥꯏꯕꯛ ꯐꯕ ꯃꯤ ꯑꯃꯃꯝꯗꯤ ꯊꯕꯛ ꯉꯟꯇꯥꯅ ꯐꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯈ꯭ꯔꯄꯣꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯗꯤ ꯊꯕꯛꯁꯨ ꯐꯪꯗ ꯂꯥꯏꯔꯤꯛꯁꯨ ꯃꯈꯥ ꯇꯝꯊꯍꯧꯗ ꯀꯥꯡꯒ ꯊꯥꯡ ꯑꯣꯏꯗꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯅꯤ ꯀꯔꯤ ꯍꯥꯏꯒꯦ ꯚꯥꯏ ꯑꯁꯦꯡꯕꯅꯤ ꯚꯥꯏ ꯅꯍꯥꯛꯅ ꯊꯣꯡ ꯂꯣꯟꯒꯦꯅ ꯇꯧꯔꯝꯃꯤꯗꯨꯕꯨ ꯏꯅꯦꯕꯨ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯕꯖꯥꯔꯗ ꯆꯠꯈꯤ ꯍꯣꯏꯅꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯊꯔꯛꯄꯗ ꯏꯅꯦꯗꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯍꯥꯏꯒꯠꯈꯤ ꯉꯁꯥꯏ ꯊꯦꯡꯅꯔꯝꯕꯗꯨ ꯚꯥꯏ ꯍꯣꯏ ꯉꯁꯥꯏ ꯅꯤꯄꯥ ꯑꯃꯈꯛꯀꯤ ꯁ꯭ꯀꯨꯇꯔ ꯃꯅꯤꯡꯗ ꯅꯞꯈꯤꯕꯗꯣ ꯆꯨꯝꯃꯦ ꯏꯅꯦꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯃꯁꯛ ꯈꯨꯅꯥꯟ ꯑꯃ ꯇꯧꯕꯩ ꯋꯥꯅꯤꯗ ꯑꯗꯨ ꯅꯍꯥ ꯃꯈꯩꯒꯁꯨ ꯑꯝꯇ ꯃꯥꯟꯅꯗꯦ ꯐꯖꯕꯁꯨ ꯀꯌꯥꯗ ꯐꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯁꯤ ꯀꯦꯊꯣꯔꯛꯅꯕꯗꯤ ꯌꯥꯝ ꯁꯥꯊꯤ ꯐꯖꯕꯖꯥꯠꯅꯤ ꯊꯣꯡ ꯂꯣꯜꯂꯨꯈꯤꯅꯤꯗ ꯍꯧꯖꯤꯛ ꯃꯤ ꯌꯥꯝꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯅꯕ ꯃꯇꯝꯅꯤ ꯏꯅꯦꯁꯨ ꯊꯕꯛ ꯆꯠꯊꯣꯛꯄꯁꯦ ꯀꯨꯏꯅ ꯀꯛ ꯆꯠꯊꯣꯛꯇꯕꯅꯤ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯑꯒ ꯐꯠ ꯍꯜꯂꯛꯄꯅꯤ ꯇꯜꯂꯕꯅꯤꯅꯦ ꯑꯩꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯤ ꯃꯌꯥꯝ ꯌꯣꯝꯁꯤꯜꯂꯛꯄꯁꯦ ꯍꯩꯅꯈꯤꯗ꯭ꯔꯦ ꯍꯦ ꯄꯪꯕꯤ ꯗꯨꯀꯥꯟ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯌꯣꯝꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯐꯔꯤꯕꯅꯤꯅꯦ ꯃꯤ ꯌꯥꯝꯅ ꯌꯣꯝꯁꯤꯜꯂꯛꯂꯤꯕꯗꯣ ꯂꯛꯈꯤꯃꯤ ꯆꯪꯂꯛꯄ ꯍꯧꯔꯕꯅꯤꯅꯗꯣ ꯃꯤꯁꯤꯡꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯟꯒꯗꯕꯅꯤꯅꯦ ꯈꯪꯗꯦ ꯑꯩꯗꯤ ꯃꯤ ꯌꯥꯝꯅ ꯌꯣꯝꯁꯤꯜꯂꯛꯂꯕꯗꯤ ꯏꯄꯥꯗ ꯄꯥꯈꯠꯂꯤ ꯄꯣꯛꯀ ꯌꯣꯟꯐꯝ ꯈꯪꯗꯦꯗ ꯊꯣꯡ ꯍꯥꯡꯗꯣꯛꯑꯕ꯭ꯔꯣ ꯍꯥꯡꯉꯒꯦ ꯍꯩꯃꯥ ꯀꯗꯥꯏ ꯆꯠꯇꯧꯔꯤꯅꯣ ꯑꯁꯨꯛ ꯉꯟꯅ ꯊꯣꯛꯂꯛꯏꯁꯤꯕꯣ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯁꯤꯗ ꯌꯨꯝꯗ ꯂꯩꯕ ꯍꯩꯅꯗꯗꯅ ꯁꯨꯝ ꯄꯪꯆꯠ ꯆꯠꯂꯤꯕꯅꯤꯗ ꯏꯁ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ
maram laitana sum pangsat chatpa haibasi angawbani sini sini hoi ada taredana hoine yarene ado aina ngawsi kanagi wakhandano haibududi ise bab tabro nang ngawri siburo aigi wakaldani dana 시시디 아줌마 같은 강이고 이제 나이를 신도 100% 줌러네 아오이바 아오이거네 나이코네 나한 짝짜나거네나 떠오리도부 다이렉터도 히닥 ngauman 기데나 이까이기가 맞다 칸드라 말레 아이기 컸다 딱까 빠샬럭다나 떠오르 이두부 아두다 낭나 노웅토나 예앙 레투 이두부 까이도리노 아이수 아핑아 파이오나 다이렉터도 사이 하메 다이렉터 사 ꯆꯨꯝꯅ ꯁꯨꯝ ꯂꯣꯏꯅꯕꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯏꯆꯝ ꯆꯝꯅ ꯆꯥꯃꯤꯟꯅꯁꯤ ꯀꯥ ꯍꯦꯟꯖꯜꯂꯛꯄꯒꯗꯤ ꯇꯧꯅꯒꯨꯝꯁꯦꯗꯅ ꯐꯔꯝꯅꯦ ꯑꯗꯨꯅ ꯍꯥꯏꯕ꯭ꯔꯣ ꯌꯥꯝ ꯐꯔꯕꯖꯥꯠꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯛ ꯃꯗꯨꯗꯒꯤ ꯀꯥ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕ ꯂꯩꯔꯝꯒꯗ꯭ꯔꯣ ꯅꯠꯇꯦ ꯏꯆꯥꯅꯨꯄꯤ ꯊꯕꯛꯇꯨꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯁꯨꯝ ꯈꯜꯂꯤꯕ ꯀꯔꯤꯝꯇ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯃꯍꯥꯛꯅꯦ ꯀꯔꯤꯝꯇ ꯁꯥꯎꯕ ꯂꯩꯇꯦ ꯏꯆꯥꯅꯨꯄꯤꯒꯤ ꯊꯕꯛꯀꯤ ꯋꯥꯗꯨꯗꯤꯅꯦ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯀꯩꯗꯧꯒꯦ ꯑꯩꯅ ꯄꯩꯁꯥ ꯄꯤꯈ꯭ꯔꯕꯅꯦ ꯂꯨꯄꯥ 50,000 ꯃꯌꯥꯝꯅ ꯂꯥꯛ ꯑꯃ ꯄꯤꯅꯕꯗꯅꯦ ꯑꯩꯅ 50 ꯄꯤꯈ꯭ꯔꯤꯕꯅꯦ ꯈꯪꯕ ꯆꯥꯟꯅꯕꯒꯤ ꯌꯥꯕꯒꯤ ꯋꯥꯅꯤꯗ ꯍꯩꯃ ꯀꯩꯅꯣ ꯃꯄꯥꯟꯗ ꯁꯨꯝ ꯂꯦꯞ ꯂꯩꯔꯤꯗꯨꯕꯣ ꯃꯅꯨꯡꯗ ꯆꯪꯉꯛꯎ ꯀꯩꯅꯣ ꯍꯣꯏꯅꯦ ꯑꯩꯁꯨ ꯉꯁꯥꯏꯈꯩ ꯆꯪꯂꯛꯀꯦꯅ ꯈꯜꯂꯝꯃꯤꯅꯦ ꯏꯍꯥꯏ ꯍꯥꯏꯔꯛꯇꯕꯗꯨꯗ ꯆꯪꯂꯛꯄ ꯉꯝꯗꯅ ꯁꯨꯝ ꯂꯩꯔꯝꯃꯤꯕ ꯑꯣꯏꯅ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯑꯣ ꯑꯩ ꯃꯅꯤꯡ ꯊꯣꯡ ꯍꯥꯡꯗꯣꯔꯛꯀꯦ ꯃꯃꯥꯡ ꯊꯣꯡ ꯂꯣꯜꯂꯕꯗꯤ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯂꯣ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨ ꯇꯥꯏꯌꯦ ꯑꯩꯕꯨ ꯉꯁꯥꯏ ꯃꯈꯩ ꯆꯞ ꯀꯨꯏꯅ ꯂꯦꯞꯄꯤꯕꯁꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯐꯥꯎ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯤ ꯏꯆꯤꯟꯒꯁꯤ ꯏꯀꯪ ꯀꯪꯉꯦꯅꯦ ꯏꯆꯦ ꯍꯩꯃ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯕꯒꯤꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯨ ꯅꯈꯨꯠꯅ ꯇꯞꯄꯒ ꯆꯥꯖꯧꯗꯅ ꯅꯃꯥꯡꯗ ꯈꯤꯟꯗꯨꯅ ꯂꯩꯔꯕ ꯄꯣꯠꯁꯤꯕꯨ ꯅꯃꯥꯡꯗꯒꯤ ꯄꯣꯠꯇꯨꯕꯨ ꯅꯈꯨꯠꯅ ꯂꯧꯔꯒ ꯆꯥꯕ ꯉꯝꯗ꯭ꯔꯗꯤ ꯅꯪꯁꯦ ꯅꯨꯄꯥ ꯅꯠꯇ꯭ꯔꯦꯗꯅ ꯏꯆꯦꯒꯤ ꯋꯥꯁꯤꯗꯤ ꯁꯥꯏꯠꯇꯗꯤ ꯋꯥꯡꯂꯤꯕꯖꯥꯠꯅꯤꯀꯣ ꯅꯍꯥꯟꯋꯥꯏ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯗ ꯏꯆꯦꯁꯤ ꯁꯥꯏꯠꯇꯨꯗ ꯃꯥꯛ ꯌꯥꯝꯅ ꯋꯥꯡꯅ ꯐꯪꯉꯝꯒꯅꯤꯀꯣ ꯐꯪꯉꯛꯏ ꯆꯥꯝꯃꯒꯤ ꯃꯅꯨꯡꯗ 40, 50가 ꯐꯪꯂꯛꯏ ꯄꯣꯠꯅꯤ ꯑꯇꯩ ꯁꯕꯖꯦꯛꯇ ꯁꯣꯟꯖꯕꯒꯤ ꯋꯥꯅꯤ ꯁꯥꯏꯠꯇꯗꯗꯤ ꯑꯩ ꯃꯥꯛ ꯌꯥꯝ ꯋꯥꯡ ꯐꯪꯖꯥꯠꯅꯤ ꯑꯗꯨꯅꯤꯗꯅ ꯏꯆꯦꯅ ꯃꯔꯧ ꯊꯥꯡꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯤꯕꯁꯤꯗꯤ ꯑꯩꯗ ꯅꯠꯇꯦꯅ ꯅꯪꯁꯨ ꯃꯔꯧ ꯊꯥꯡꯕ ꯋꯥ ꯉꯥꯡꯉꯤꯗꯨꯗꯤ ꯑꯩꯅ ꯀꯗꯥꯏ ꯉꯥꯡꯂꯤꯕ ꯑꯩꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯒ ꯇꯧꯕ ꯑꯝꯇ ꯍꯩꯖꯗꯦꯀꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯔꯤ ꯍꯥꯏꯕ ꯃꯃꯥꯡ ꯊꯣꯡ ꯂꯣꯜꯂꯗꯤ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯅ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯋꯥ ꯅꯠꯇꯤꯌꯦ ꯌꯥꯝ ꯁꯛꯇꯤ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯁꯨ ꯄ꯭ꯔꯃꯥꯟ ꯑꯣꯟꯈ꯭ꯔꯕ ꯏꯆꯦ ꯉꯥꯏꯈꯣ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯔꯅꯨ ꯑꯗꯨꯗꯤ ꯀꯔꯤ ꯀꯧꯗꯣꯏꯕ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯤ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯔꯝꯕꯗꯒꯤ ꯄ꯭ꯔꯃꯥꯟꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯛꯂꯦꯀꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯍꯣꯡꯕꯒꯤ ꯑꯍꯣꯡꯕ ꯉꯥꯛꯇꯅꯤ ꯍꯣꯡꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯦꯗꯅ ꯍꯣꯏꯅꯦ ꯌꯥꯝ ꯆꯨꯝꯃꯦꯅꯦ Tamua, hꯧzik fawbabu dukan thong londribro. Thienglene nangbo. Londriye ise. Chak charabro. Chadunaba kwa amta umge haina laklibani. Nisabangi mi thoknaba hawrabro. Hawkhre. Aisu ngahak tang phamlukige haiduna tholaklibani. Aisu thong lonsalamaga chak cha thokige. Aduga thorake ise. Hoi. Asomdana nisaban kanna tawri. Somdana nangna ne tumin yu thari. Matungda tawranu koibema. Mina ne ningphung ngangna ba hawraklabani. Misak mingma yengloi haiduna ne yam haina khra potni. To anida. Masigi thabakse aremba thabak sunate aisu khangi daise. Hoine. Maduda tokpiroi bema. Laikai gi ne nupi miyam sina nangi dukan sida thomjillaklo. Nang nungaigadra haiba. Natine ina haiba sinine khabar da hairaklo. Tamugi dukan dagi yu phare ka haidri mai bi. Ise adumna ga tawradi aidi sijakhibane hena phai. Tamu nang se andak marakti wakhan yamna nungaina ui. Nasak kase phajabana ibema loira. Anawa pen thengnarabra haibani. Onthokpa khoi ise sima isigi wakhana oirini da. Natte da. Aidi handak marakse
ꯀꯩꯅꯣ ꯋꯥꯈꯜ ꯌꯥꯝ ꯈꯟꯃꯟꯗꯅ ꯑꯩꯁꯦ ꯌꯥꯝ ꯊꯤꯖꯤꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯦ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯊꯤꯖꯤꯟꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯅꯁꯛꯁꯦ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯐꯖꯊꯣꯛꯂꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦ ꯈꯜꯂꯤꯕꯅꯤ ꯉꯥꯏꯈꯣꯟꯍꯦ ꯅꯪꯕꯨ ꯅꯆꯥꯅꯨꯄꯤꯒꯤ ꯊꯕꯛ ꯋꯥꯅꯣꯃꯤ ꯍꯥꯏꯕꯗꯨꯕꯨ ꯌꯥꯈ꯭ꯔꯕ꯭ꯔꯣ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯣꯏꯗꯧꯔꯕꯅꯤ ꯏꯆꯦ ꯏꯟꯇꯔꯚ꯭ꯌꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯏꯗꯅ ꯔꯤꯖꯜ ꯍꯥꯏꯗꯣꯛꯑꯅꯤ ꯍꯥꯏꯔꯤ ꯃꯗꯨꯇ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤꯗ ꯅꯍꯥꯛꯁꯨ ꯈꯔ ꯀꯣꯝꯖꯅꯕ ꯄꯥꯟ ꯗꯨꯀꯥꯟ ꯐꯝꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯅꯦ ꯀꯗꯥꯏꯗꯩꯅꯣꯗ ꯏꯆꯦ ꯏꯆꯥꯅꯨꯄꯤ ꯇꯣꯂꯣꯞ ꯆꯥꯔꯁꯨ ꯃꯥꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯗꯣꯏꯁꯤꯗꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯕ ꯇꯥꯕꯅꯤ ꯍꯣꯏꯅꯦ ꯉꯥꯏꯈꯣꯅꯦ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅꯦ ꯅꯪꯒꯤ ꯗꯨꯀꯥꯟꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄ ꯅꯨꯄꯥꯗꯨꯕꯨ ꯊꯣꯏꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯃꯥꯅꯤ ꯏꯆꯦ ꯊꯣꯏꯕ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯅꯠꯇꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯤꯌꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯤꯇꯥꯅ ꯇꯥꯃ ꯏꯇꯧ ꯇꯧꯅꯕ ꯃꯥꯟꯕ ꯑꯇꯩ ꯀ꯭ꯋꯥ ꯆꯥꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯅꯦ ꯏꯃꯥꯟ ꯃꯥꯟꯅꯗꯅ ꯎꯕ ꯏꯆꯦꯁꯤꯃ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯝ ꯆꯞ ꯃꯥꯟꯅꯒꯗ꯭ꯔꯅꯦ ꯃꯤ ꯑꯃꯒ ꯁꯛꯐꯝ ꯃꯥꯟꯅꯗ꯭ꯔꯤꯁꯤꯗꯤ ꯍꯣꯏꯗ ꯇꯣꯝꯕꯅ ꯇꯣꯝꯕꯒꯤ ꯁꯛꯇꯝ ꯆꯥꯎꯕꯅ ꯆꯥꯎꯕꯒꯤ ꯁꯛꯇꯝ ꯍꯩꯔꯦ ꯌꯥꯝꯅ ꯍꯩꯔꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯌꯥꯝꯅ ꯍꯩꯔꯦ ꯃꯤ ꯑꯣꯏꯅꯤꯕꯨ ꯅꯪ ꯂꯦꯝꯅ ꯃꯥꯡꯉꯣꯏꯕ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤ ꯏꯃꯥ ꯊꯨꯡ ꯌꯦꯡꯁꯤꯜꯂꯁꯦ ꯊꯦꯡꯅ ꯐꯝꯕꯁꯦ ꯃꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯅ ꯃꯤ ꯈꯔ ꯆꯪꯕꯁꯤꯗꯕ ꯃꯤꯅꯁꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯕꯅꯤ ꯍꯧꯖꯤꯛꯄꯨ ꯊꯣꯡ ꯂꯣꯜꯂꯗ꯭ꯔꯅꯦ ꯁꯨꯛ ꯌꯥꯝ ꯉꯜꯂꯤꯁꯤꯕꯣ ꯄꯨꯡ 6:30 ꯈꯛꯇ ꯇꯥꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝ ꯂꯥꯛꯅꯕ ꯃꯇꯝꯅꯤ ꯂꯨꯄꯥ 100-200ꯗꯤ ꯁꯣꯏꯗꯅ ꯁꯤꯠꯈꯤꯅꯤ ꯈꯪꯗꯦ ꯑꯩ ꯆꯪꯉꯦ ꯉꯟꯇꯥꯅ ꯊꯣꯡ ꯌꯦꯡꯁꯤꯜꯂꯒ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯊꯣꯡꯉꯝꯃꯒꯦ ꯍꯣꯏ ꯊꯣꯡꯉꯝꯃꯣ ꯏꯆꯥꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯊꯦꯡꯅ ꯐꯝꯃꯣꯏꯗ ꯏꯃꯥꯁꯨ ꯇꯟꯁꯨ ꯇꯜꯂꯤꯗ ꯊꯦꯡꯉꯒ ꯃꯈꯣꯡ ꯀꯥꯔꯟ ꯆꯟꯕ ꯌꯨꯉꯥꯎꯕ ꯉꯥꯛꯇ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯀ꯭ꯋꯥ ꯁꯣꯜꯂꯒ ꯆꯥꯒꯦ ꯍꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯍꯌꯦꯡ ꯌꯨ ꯉꯥꯎꯕ ꯐꯔꯒꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯈꯤꯕ ꯊꯧꯔꯨꯔꯁꯨ ꯐꯔꯛ ꯇꯥꯏ ꯇꯟꯈ꯭ꯔ ꯄꯣꯠꯅꯤꯗ ꯏꯃꯥꯅ ꯇꯧꯔꯤꯁꯤꯁꯨ ꯏꯕꯦꯝꯃ ꯆꯦ ꯉꯁꯤꯗꯤ ꯁꯨꯇꯤꯅꯤ ꯃꯅꯤꯡꯒꯤ ꯀꯥꯗꯨꯗꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯈꯔ ꯉꯥꯏꯍꯥꯛꯇ ꯐꯝꯕ ꯇꯥꯏ ꯐꯝꯃꯣ ꯆꯪꯉꯛꯑꯣ ꯌꯥꯅꯤꯌꯦ ꯃꯔꯨ ꯆꯪꯉꯁꯤ ꯌꯥꯅꯤ ꯍꯦꯛꯇ ꯆꯪꯉꯛꯑꯣ ꯏꯆꯦ ꯑꯩꯈꯣꯏ ꯗꯨꯔꯤ ꯉꯥꯛꯇ ꯁꯥꯟꯅꯒꯦ ꯑꯁ ꯀꯔꯤꯃꯠꯇ ꯂꯥꯡꯕ ꯅꯤꯟꯒꯗꯕ ꯅꯠꯇꯦꯗ ꯁꯦ ꯂꯨꯄꯥ 100ꯁꯦ ꯄꯥꯏꯁꯤꯜꯂꯣ ꯁꯨꯔꯨꯞ ꯑꯝꯇ ꯍꯥꯟꯄꯤꯔꯛꯑꯣ ꯑꯇꯩꯁꯨ ꯂꯧꯒꯗꯕ ꯌꯥꯝ ꯂꯩꯔꯤ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯑꯗꯣ ꯄꯣꯠꯇꯤ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯂꯩꯅꯤ ꯑꯗꯨꯗꯤ ꯇꯪꯈꯥꯏ ꯑꯝꯇ ꯍꯥꯟꯄꯤꯔꯛꯑꯣ ꯃꯤꯛꯆꯔꯗꯣ ꯄꯤꯀꯦꯠ ꯑꯃꯇꯪꯒ ꯍꯦꯔꯥ ꯂꯥꯡꯕ ꯍꯩꯅꯕ ꯃꯤ ꯑꯝꯇ ꯌꯥꯎꯗꯦꯗ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯐꯝꯒꯦ ꯁꯥꯟꯅꯕꯁꯨ ꯀꯔꯤꯝꯇ ꯂꯥꯡꯗꯅ ꯇꯨꯃꯤꯟꯅ ꯁꯥꯟꯅꯒꯗꯕꯅꯤ ꯌꯦꯡꯉꯣ ꯍꯟꯗꯛꯇꯤꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯦ ꯃꯃꯤꯠ ꯃꯅꯥ ꯌꯥꯝ ꯁꯤꯡꯅꯔꯕꯅꯤ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯩ ꯁꯣꯝꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯛꯀꯦꯀꯣ ꯍꯣꯏ ꯂꯣꯟꯁꯤꯜꯂꯣ ꯏꯅꯦ ꯃꯅꯨꯡꯗ ꯉꯥꯛꯇ ꯐꯝꯒꯦꯅ ꯌꯥꯗ꯭ꯔꯦ ꯃꯤꯅ ꯍꯥꯟꯈ꯭ꯔꯦ ꯑꯁ ꯗꯥꯎ ꯌꯥꯗꯤꯌꯦ ꯁꯩꯇ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯇꯣꯔ ꯁꯥꯏꯀꯜꯒ ꯇꯣꯡꯉꯛꯑꯦꯅ ꯅꯍꯥꯟꯈꯩꯗꯤ ꯁꯥꯏꯀꯜꯗ ꯂꯥꯛꯑꯝꯗꯥꯏꯅꯦ ꯊꯤꯀꯥꯒꯤ ꯑꯗꯨꯝ ꯐꯪꯕꯗꯒꯤ ꯂꯩꯍꯧꯕꯅꯤ ꯄꯪꯄꯥꯏ ꯖꯥꯠ ꯅꯠꯇꯦꯔꯤꯅꯦ ꯐꯝꯐꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤ나 ꯌꯨꯝꯗ ꯑꯣꯏꯅ ꯍꯣꯠꯅꯔꯨꯔꯁꯤ ꯑꯗꯨ ꯐꯩ ꯏꯅꯦ ꯐꯝꯐꯝꯁꯨ ꯃꯤꯅ ꯀꯟꯈ꯭ꯔꯕꯅꯤꯅ ꯄꯣꯠꯇꯣ ꯐꯨꯜ ꯑꯝꯇ ꯂꯧꯖꯈꯤꯒꯦ ꯁꯦ ꯄꯩꯁꯥ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯈꯥꯎ ꯌꯥꯎꯔꯛꯄ꯭ꯔꯥ ꯅꯣꯏꯕꯣ ꯌꯥꯎꯖꯔꯛꯏꯅꯦ कदाई खाओ पिरो सिदा ले से पोगरोसे होय नि याम नुंगाइजरे अदो इनी की पोट फाबदे लाक्चरिनी होइनी अतैगिदि अम्त सिजिनब याद्रिनी होय भाई ससे इनी आइखो यौजरे चलो हाइमा तमुआ लाउदना नंगबो ससे थारो मीटिंग याउरोसि हायरगा मी फना यामना लांगना होरपोनी पुंग 10 दगी हौसि हाइनरगने 10 मखाइ तारे हाइदो याम साउना हौरे लाओ थुंदो घातंग मनसलमुसे जे हाना चपिरमो आइसु थुना लांगनब तौजरगे हे तमु
ꯅꯪꯒꯤ ꯃꯅꯨꯡꯒꯤ ꯀꯥꯁꯤꯕꯨ ꯃꯤ ꯐꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯁꯥꯟꯅꯁꯦ ꯌꯨ ꯊꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯁꯤꯃ ꯏꯕꯦꯝꯃ ꯌꯨ ꯐꯥꯕꯒꯤ ꯏꯔꯥꯛ ꯀꯜꯂꯤꯉꯩꯁꯤꯗ ꯅꯠꯇꯦꯗ ꯏꯆꯦ ꯑꯩꯈꯣꯏ ꯏꯄ꯭ꯋꯥꯁꯤꯡꯅꯦ ꯌꯨꯒ ꯊꯛꯄ ꯍꯩꯕꯖꯥꯠ ꯅꯠꯇꯦꯗ ꯅꯠꯇꯦ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕꯗꯨꯗ ꯃꯣꯏ ꯖ꯭ꯋꯥꯔ ꯉꯥꯛꯇ ꯁꯥꯟꯅꯒꯦꯗꯅ ꯐꯝꯕꯅꯦ ꯁꯦꯟꯒ ꯊꯥꯅꯕꯖꯥꯠ ꯅꯠꯇꯦꯗ ꯑꯩꯁꯨ ꯊꯣꯡ ꯂꯣꯟꯗꯧꯔꯕꯅꯤꯅ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯅꯤꯗ ꯏꯆꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯩ ꯆꯠꯂꯝꯂꯒꯦ ꯊꯨꯅ ꯂꯥꯛꯎꯀꯣ ꯑꯣ ꯐꯅꯤ ꯏꯆꯦ ꯆꯠꯄꯤꯔꯝꯃꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯌꯧꯖꯔꯛꯑꯒꯦ ꯇꯥꯔꯕ ꯅꯣꯏꯕꯣ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯣ ꯍꯧꯖꯤꯛꯇ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯝꯗꯅ ꯅꯣꯏ ꯂꯩ ꯍꯥꯏꯕꯒꯤ ꯁꯃꯤꯟ ꯐꯪꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯩꯔꯥ ꯄꯥꯏꯕꯤꯗꯣꯏꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯃꯣ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯑꯣ ꯑꯗꯨꯝ ꯐꯝꯃꯣ ꯂꯥꯡꯉꯛꯀꯅꯨ ꯍꯥꯏꯕ ꯌꯦꯡꯉꯣꯏ ꯑꯩ ꯃꯃꯥꯡꯂꯣꯝꯗ ꯁꯣ ꯂꯣꯟꯁꯤꯜꯂꯝꯒꯦꯀꯣ ꯅꯣꯏꯅ ꯆꯠꯂꯒꯦ ꯊꯣꯛꯑꯒꯦꯔꯁꯨꯅꯦ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯍꯦꯛꯇ ꯊꯣꯛꯑꯣ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤꯇꯤꯡ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯔꯝꯃꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯦ ꯐꯔꯦ ꯆꯠꯂꯨ ꯏꯆꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯣ ꯏꯆꯦ ꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯍꯤꯗꯥꯛꯇꯣ ꯇꯪꯈꯥꯏ ꯑꯝꯇꯒ ꯄꯤꯕꯤꯔꯝꯃꯨ ꯀꯔꯤꯝꯇ ꯂꯥꯡꯒꯅꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯍꯣꯠꯅꯔꯝꯒꯦ ꯇꯧꯔꯛꯑꯦ ꯇꯣ ꯑꯃꯨꯛ ꯅꯨꯡꯊꯤꯟ ꯄꯣꯕꯣꯞꯁꯤꯗ ꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅꯗꯤ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯅꯨꯡꯗꯥꯡ ꯑꯣꯏꯔꯗꯤ ꯐꯕ ꯅꯨꯡꯊꯤꯟꯁꯤꯗꯅꯦ ꯉꯥꯎꯅꯅꯕ ꯊꯛꯄ ꯌꯥꯗꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯃꯨꯛ ꯀꯧꯔꯛꯑꯅꯨꯀꯣ ꯑꯩ ꯆꯠꯂꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯃꯄꯥꯟꯗꯒꯤ ꯊꯣꯡꯁꯨ ꯂꯣꯟꯁꯤꯟꯕꯤꯔꯝꯃꯕꯅꯤ나 ꯅꯨꯡꯉꯥꯏꯔꯦ ꯅꯤꯡꯇꯝꯅ ꯁꯥꯟꯅꯕ ꯌꯥꯔꯅꯤ ꯑꯁꯤ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯇꯥꯕꯨꯡ ꯇꯃꯨꯒꯤ ꯄꯥꯟꯗꯨꯀꯥꯟ ꯍꯥꯏꯔꯤꯁꯦ ꯚꯥꯏ ꯉꯥꯏꯈꯣ ꯖ꯭ꯋꯥꯔꯁꯦ ꯉꯥꯛꯇꯪ ꯂꯦꯞꯄꯤꯁꯤ ꯍꯧꯖꯤꯛꯀꯤ ꯇꯪꯈꯥꯏꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯁꯦ ꯚꯥꯏ ꯑꯗꯨꯗꯤ ꯊꯨꯒꯥꯏꯔꯣꯅ ꯄꯣꯠꯇꯣ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯒꯤꯂꯥꯁꯇꯣ ꯁꯣꯝ ꯅꯪ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯒꯦ ꯍꯣꯏ ꯁꯦ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤ ꯑꯍꯧꯕꯁꯦ ꯚꯥꯏꯅ ꯑꯣꯏ ꯑꯁ ꯔꯥꯎꯟ ꯍꯧꯕꯁꯤ ꯑꯩꯅꯗ ꯑꯣꯏꯀꯣ ꯍꯧꯗꯨꯗꯤ ꯀꯩꯅꯣ ꯅꯪꯗꯤ ꯄ꯭ꯔꯃꯣꯁꯟ ꯀꯥꯈꯠꯂꯛꯏꯁꯤꯗꯤ ꯇꯃꯨꯒꯤ ꯄꯥꯟ ꯗꯨꯀꯥꯟꯒꯤ ꯁꯨꯝ ꯁꯣ ꯅꯪꯅ ꯄꯥꯏꯁꯤꯜꯂꯛꯑꯦ ꯉꯥꯏꯈꯣ ꯃꯥꯅ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯂꯣꯜꯂꯝꯃꯒ ꯆꯠꯈꯤꯕꯁꯤ ꯌꯨꯝꯕꯨ ꯑꯃ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯆꯨꯝꯃꯦ ꯄꯩꯁꯥ ꯅꯨꯡꯁꯥꯕ ꯄꯥꯛꯁꯤꯒꯁꯨ ꯂꯩꯍꯧꯔꯤ ꯄꯣꯠꯅꯤ ꯉꯥꯏꯈꯣ ꯃꯇꯩ ꯂꯥꯏꯔꯤ ꯍꯤꯗꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯌꯦꯡꯉꯨ ꯊꯣꯛꯇꯣꯛꯁꯤꯅꯦ ꯚꯥꯏ ꯂꯩꯔꯤꯅꯦ ꯚꯥꯏ ꯂꯩꯌꯦ ꯀꯌꯥ ꯌꯥꯝ ꯂꯩꯔꯤꯒꯦ ꯄ꯭ꯂꯥꯁꯇꯤꯛ 30-40ꯃꯨꯛꯇꯤ ꯑꯣꯏꯅꯤꯕꯣ ꯑꯁ ꯐꯔꯦ ꯃꯁꯤꯒꯤ ꯊꯨꯃꯣꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯄꯦꯛ ꯊꯟꯅ ꯌꯥꯎꯔꯤꯅꯤ ꯀꯥꯟꯗꯦ ꯚꯥꯏ ꯐꯨꯜ ꯑꯝꯇꯪ ꯂꯧꯊꯣꯔꯛꯑꯣ ꯊꯛꯇꯣꯛꯁꯤ ꯍꯣꯏꯅꯦ ꯊꯛꯂꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯊꯛ ꯇꯥꯔꯦꯗꯅ ꯊꯛꯀꯗꯕꯅꯤ ꯄꯨꯊꯣꯛꯀꯗꯧꯔꯦ ꯑꯗꯨ ꯆꯥꯅꯕꯁꯤꯕꯨ ꯚꯥꯏ ꯃꯤꯛꯁꯆꯔꯁꯤꯅ ꯁꯨꯝ ꯌꯥꯍꯜꯂꯁꯤꯔꯣ ꯅꯠꯇꯦ ꯁꯥ ꯉꯥ ꯈꯔ ꯃꯄꯥꯟꯗꯒꯤ ꯂꯧꯍꯜꯂꯨꯁꯤꯔꯕ ꯈꯔ ꯂꯧꯔꯨꯕꯗꯤ ꯐꯩꯁꯦ ꯀꯥꯟꯅꯗꯦ ꯁꯥꯟꯅꯕꯁꯦ ꯇꯣꯛꯂꯒꯅꯦ ꯊꯛꯄꯔꯣꯝꯗ ꯆꯠꯊꯔꯁꯦ ꯚꯥꯏ ꯑꯗꯨꯝ ꯐꯔꯅꯤ ꯆꯠꯊꯔꯁꯤ ꯑꯗꯨꯗ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯁꯤ ꯃꯤꯅ ꯎꯈ꯭ꯔꯗꯤ ꯌꯥꯝ ꯐꯖꯔꯣꯏꯁꯦ ꯆꯨꯝꯃꯦ ꯅꯤꯁꯥꯕꯟꯒꯤ ꯃꯤꯇꯤꯡꯁꯨ ꯂꯩ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯐꯔꯦ ꯚꯥꯏ ꯇꯣꯛꯑꯁꯤ ꯃꯤꯛꯁꯆꯔꯁꯤꯒꯅꯦ ꯁꯨꯝ ꯐꯅꯅꯕ ꯍꯣꯠꯅꯔꯁꯤ ꯇꯃꯨꯒꯤ ꯄꯥꯟ ꯗꯨꯀꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯁꯤꯗꯅ ꯚꯥꯏ ꯑꯩꯒꯤ ꯈꯨꯁꯤ 이제 더무시 이제 더무시 그러게 아니 왜 오이들은 낭니 와지디 아육생이잖아 와 육선너들이게요 마사이사이 야너네 만 하리바 그래요 아이고 혼자 이제 꼬르까누 하리네 말 아이디 마사노피 뭉시토야 그러게노 마시 안 파지비도 마두엔 로자에 바이 로에 바이 알고네 아이나 마마 로르게 능네 마사도 로르 능나 마마 아이나 마사 마시기 반두간세 마시 반두간세 마시기 마부세 아이 아이 너인데 아이세 तमुगी नुपानी नुपा दुकान में पूछे आई शरुक सुयाल ने भाई नथंदे नती मरमदी आई आगे तो आई ने नुशी छोरी नुपा बात है ना ओ आदुदी नंगा आइगुंदा
이구복 거우던 이구복 거우던 석 명원에 이구복 거우던 거우던 거우다이라는 것이 되게 오 이구복 에 거우는 애그야워 구름가던네 구름가던 구름가던 구름말로에나 그냥 와보 넣어두고 이제 구름 아범에 떠거든 야래 와 야래네 호글로네 구이나고 구름로디 빼라 레이네 헤이 이만 빠는 거 이게 와시디 그 유튜브에 있더라고 턱가이네 따라하네 투모가 막 빽편 레이미네 예 땅카인들 놓고 타오 카레 야나 한질레디 가리두 카레 꾸이네 제네나 혹시 한진기부 타오지나 호렌 당하고 셋나 뭐 한진거든 주의해 아주 어렵디 호렌님이당 뭐 하나들없수 야래 어른애 아이 호렌 무장 연 분명 타오르시야네 예 척진이 하지로 한국군 아이 사번님 비시고 나 누구시고 사번님 비신 거영원히 왕당하는 거 나뭐 마마기 소제 하구나 나가 소원 지나가 미 탐이버데 난기 두간지 떡문나 버니 하면 마이 군을 따에 계속이 마이 마시기 유야고 부모우라고 많이 공수 보고 지행을 줘 그럼 서로 이렇게 만이 요한 거는 많이 생그래 나로 마요 얘네 집고 또 친구 내온다 무슨 내 한번 통해라나 봐 이리 뽕창 난 와이는데 파나야나 하이비버니 마치기 타박지 나오라노 하이드나 노만 나들가 노만 좀 하이드나 세해비거리 토에 사다 사다이데 노에레다 이제 Mày gì nè, dùng để mấy lúc nhà nó mà chinh ama ni masin kun tha mun surang ngani ni mayu kun tha ni ni ko kya dang khan sa yu yondi yu thapa yu yondi yu thapa tamu na cái yu sikrai de gilaw ya kumo masin ko masin ko de gilaw ye Tahian po pidagi nupa man na purak pa ni ya to ma mi ma si bo mami kay kawiya nupa do kana no awang longgi khoiro ma mubani mahak sumayam tang dele action khot kan adu bu nagi na la siam chawi ai khoi nupi me na nangi dukan da yu phang le nana lai ba bo si yon bagi lupa le sima phain to baga loina na nang khongoi na batai nangi dukan man da phama ke thangam ni banu pa ni se asine ni lupa changa phain baga loina ne ne ba ko tho ra khongoi na batai moi ba ya bang ta bi ko anda ki na tang si mata de nga ku hoi si ai ki ma ya mak ti yang bi hoi kai ai lo mak ta ra hoi je ma to ya na ma chi ki ta ba si matang kui de ki mamam ki tawrak le ha ba si khoi ni khong ba ma khang ba अरे वो याद है ngapi bagi matam to hen re lekai gi mini khara yeng bi si ai to na khana rak pani hoji ki याद है masam ji ka hai nu ma makhana ng ma koi so ma ji puthorong ne ma koi na si ya loye moro loye kari ai ben sa tung da ron tung yon ma yo ni yo thapa yo thapa 유 파키가 니밋 어디다기 롤락바이시 따무기 반두간체 마시가 타하는 니밋 니 푸니 묵디 수로버니 나항도 두간 통 항브라 하이드니 이행르버니 항는데 마사니 비도 타박 방두나 타박 까바 하우크러버니 아이나 호나저로바두기 마히디 방대다나 아이나 마코기도 먹다 호나로리버시 파나 얌디 호나크러버자니 루파리 신영케이 ꯃꯈꯣꯏꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯄꯤꯗꯨꯅ ꯗꯥꯏꯔꯦꯛꯇꯔꯗ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯨꯅ ꯑꯩꯅ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯗꯥꯏꯇ ꯂꯧꯔꯨꯔꯤꯕ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯄꯪꯊꯔꯨꯕ ꯄꯩꯁꯥꯁꯨ ꯇꯤꯡꯈꯤꯕ
이제 중앙기봐. 배샤디 달라고 싶어니. 성크리와 배샤싱어도 이시 때문에 한절로 할버시고 한절락거니. 아두부. 마음크리바 이제 뚜마디. 한전방 없나로. 이사누피 농시토이나 마시 타박 마차 하나 방도나 타박 가리바세 토이베기 마판데기니 마학나 호나비람드라바디 이사기 타박 방먹이 와라이티 마기 라만 짜오나 또라바니 타박 방먹이 하라오바 펑도바 와이나 마부 짝자라 아마땅 거우두나 비자바디 파바니 아두부 아이기 두간다 토키바 타우도 아두나 분시다 꼭 이러다바 마시오나디 상징크리 ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯆꯥꯛ ꯄꯤꯖꯕ ꯍꯥꯏꯕꯁꯤ ꯐꯖꯐꯝ ꯁꯨꯛꯑꯣꯏ ꯑꯣꯏꯗꯦ ꯃꯥꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯀꯁꯇꯃꯔꯅꯤ ꯃꯥ ꯑꯩ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯅ ꯌꯥꯌꯥ ꯉꯥꯡꯅꯕꯤꯗꯨꯅ ꯇꯣꯛꯅ ꯁꯟꯗꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕꯗ ꯂꯩꯀꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯈꯤꯅꯤ ꯐꯔꯦ ꯋꯥꯐꯝ ꯑꯁꯤ ꯇꯣꯛꯑꯒꯦ ꯑꯗꯨꯕꯨ ꯃꯥꯅ ꯄꯨꯊꯣꯛꯄꯤꯈꯤꯕ ꯂꯨꯄꯥ 50,000 ꯑꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯈꯤꯒꯅꯤ ꯃꯥ ꯑꯩ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯨꯅ ꯑꯗꯨꯛ ꯌꯥꯝꯕ ꯁꯤꯟꯐꯝ ꯑꯗꯨ ꯃꯥꯅ ꯄꯨꯊꯣꯛꯐꯝ ꯊꯣꯛꯄꯒꯤ ꯑꯣꯏꯔꯔꯣꯏꯗꯕ ꯃꯪꯂꯥꯟꯒꯤ ꯈꯣꯡꯖꯪ ꯑꯃꯗ ꯀꯔꯤꯒꯤ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕ ꯉꯁꯤꯗꯤ ꯑꯩ ꯑꯣꯟꯊꯣꯛꯅ ꯉꯝꯃꯛꯇ꯭ꯔꯦ ꯊꯣꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯉꯤꯗ 이거 싸움했던가 싱하했던가 보러 아이 아들이 생각이 시부 시스템 무너뜨리네 말이네 이시야 시스템 무너뜨려 손 정비로 짜택시 토이바 짜탁미로 그래 이부가 싸가 짠데 먹어도 아마게 헬로 깜덕이시 누가리브로 ꯏꯆꯥꯅꯨꯄꯤꯒꯤ ꯊꯕꯛꯁꯨ ꯈꯜꯂꯕꯅꯤꯅ ꯊꯕꯛ ꯀꯥꯕ ꯍꯧꯔꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯩꯗꯤ ꯅꯪꯒꯤ ꯂꯃꯟ ꯌꯥꯝ ꯇꯣꯜꯂꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯂꯃꯟꯅꯣꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯒꯗꯕꯅꯤ ꯑꯩꯁꯨ ꯏꯆꯦꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯂꯧꯈꯤꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯀꯌꯥ ꯌꯥꯝꯅ ꯄꯥꯡꯈ꯭ꯔꯗꯅ ꯑꯩꯗꯤ ꯀꯩꯁꯨ ꯄꯥꯡꯈꯤꯗꯦꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯜꯂꯤꯕꯅꯤ ꯌꯥꯔꯦ ꯄꯥꯡꯕꯤꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯕꯤꯕꯗꯨꯅ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯦ ꯑꯗꯨꯅꯒ ꯌꯥꯄꯣꯠ ꯅꯠꯇꯦꯗ ꯅꯪꯒꯤ ꯄꯩꯁꯥ ꯂꯨꯄꯥ 50,000ꯗꯣ ꯑꯩ ꯁꯤꯡꯈꯤꯗꯧꯔꯤꯅꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯄꯩꯁꯥꯕꯨ ꯁꯤꯡꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯏꯆꯦ 이반이 묵시나부기 말이세 땀나시 하리브라 바르네 분치기 수우너들없이 하래 이너들없이네 와라 남았던 낭녀요시 골포 공녀요시 라고 분모고 나 아이스레이스 하나 짜크리니 하나 마이코 싸기 비샤키야 따르게 땡큐 세 실로브 하나 파기 되게 손 짜크리 아요 그리니 어디 아이스 잘라게 아다 반두간 마기 망도 leptuna leine ai 반두간 망도 마나기 lepado ningsing이다 제 과래네 과자기 시시 거기라 까는 것이 임시도 오나바가디 하이레네 미피동나 나도 얘기 떠옵니다 이제는 사오고도 얌 잉잉다 서로가 색 얌을 퍼져 되지디 이 과기기
사오르가 석 티질리드나 나쁜 것이 쏙 사오르나 너 이제기디 니 과게 만만하다보다 사오르가 석 파자가 좀 행글래 아우 그러네 어울리네 어울리 나트르디 타지들가 관두간 범위가 바야시를 다 하고네 깃떡실라니시 भैया क्वागी पैसा दो क्या तारे से सिदगी लौबिरो 샤비 가이라 마탐 마마다 에이시 때문에 와클다 뿡앙 거르니 누윗 그니 마학기 만학다 쌍님이 마학기 마삭 우보다 무펑 강다바 누나이르기 이탁 이뽀 마마다 타모기 돌아반다 미코 구댕기 예름이 아마 원어브 마추기 망란다 히 똥구나 무이박 따로메 나 시쇼도 망아이 이쁘 마두다 아두막 따오리 아두고 캐나바 맞당디 아이니 지고 시오나 큰거 남자래 성화자 신이디 컴비란 거더라 컴비란 뭐더라 하여두디 아이 칸데 너무 이시 때문에 반도간 문다 토끼바 미샤번 나이건 칭나 파르기 도도가 도건들어버디 마시 오늘 오리고 분시에세 오름로 이시 때문에 분시시 오드망아이 어떻게 막하기 분시에 마시 오드마 오름거니 이제 천만 보통은 강도가 분시에 오름거니 마시디 에이 유하여도 속탁탁 응드래 유하오는 식나 라우 먹고온가 따라가 이탄데 똑같죠 파오리 문항의 야이슈 아승랑 나오미고 간루보다 거리기 바토노 시디야 루홍바 락리바 땅군 노마이징 니밋 오 토이바 난 아수쿠이바 마타마시다 강하드나 홍바 말라 거리기노 마시디 아이 타마시다 아와바기 꾸요 마마나 딱나 곱슬럽다고 떠오리버시나